ꯄꯥꯎꯔꯧ ꯃꯔꯤꯒꯤ ꯀꯨꯜꯍꯨꯝꯗꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯕ ꯁꯤꯡꯂꯤꯁꯤꯡ ꯁꯦꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯖꯒꯅꯤ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯊꯃꯣꯏ ꯉꯥꯛꯆꯕꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯃꯣꯏꯒꯤ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯣꯏꯔꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯗ ꯂꯩꯔꯤꯕ ꯊꯃꯣꯏꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅꯤ ꯅꯪꯒꯤ ꯐꯤꯚꯝ ꯑꯗꯨꯅ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅꯕꯨ ꯆꯨꯝꯂꯒꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯤꯚꯝ ꯑꯗꯨꯅ ꯌꯥꯝꯅ ꯐꯨꯟꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯆꯨꯝꯗ꯭ꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯅꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯍꯦꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯍꯤꯡꯂꯛꯂꯤ ꯖꯤꯁꯨꯅ ꯌꯥꯝꯅ ꯀꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯄꯥꯝꯅ ꯌꯦꯡꯂꯕ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒ ꯂꯥꯟꯅꯔꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯗꯨ ꯆꯥꯎꯅ ꯁꯣꯛꯂꯕꯅꯤ ꯉꯁꯤ ꯏꯟꯇꯔꯅꯦꯠꯇ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯚꯝ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯇꯧꯔꯝꯒꯗꯕꯁꯤꯡ ꯈꯟꯕꯗ ꯑꯩ ꯉꯛꯏ ꯕꯥꯏꯕꯜꯅ ꯍꯥꯏ ꯅꯪꯅ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯇꯨꯀꯠꯆꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯗꯤ ꯃꯍꯥꯛꯄꯨ ꯅꯪꯅ ꯍꯥꯠꯄ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯔꯤ ꯑꯃꯠꯇ ꯈꯦꯠꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯅ ꯈꯟꯒꯗꯕꯅꯤ ꯑꯩꯅ ꯑꯌꯨꯛꯇ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯊꯜꯍꯟꯈꯤꯕ ꯑꯗꯨꯒ ꯌꯦꯛꯅꯕꯅ ꯃꯁꯤꯕꯨ ꯐꯠꯇꯕ ꯍꯨꯟꯁꯤꯟꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯒ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯂꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯛꯂꯤ ꯄꯥꯎꯔꯧ ꯃꯔꯤꯒꯤ ꯀꯨꯜꯍꯨꯝꯗꯣꯏꯗ ꯌꯦꯡꯃꯤꯟꯅꯁꯤ ꯆꯦꯛꯁꯤꯟꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯉꯥꯛꯇꯨꯅ ꯊꯝꯃꯨ ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯍꯤꯡꯕꯒꯤ ꯏꯐꯨꯠꯁꯤꯡ ꯆꯦꯟꯊꯣꯔꯛꯏ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯗꯨꯝ ꯃꯊꯧꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯁꯤꯡꯂꯤꯁꯤꯡ ꯑꯗꯣ ꯐꯨꯟꯖꯤꯟꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯏ ꯌꯦꯟꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯄꯨꯟꯁꯤ ꯄꯤꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯏ ꯑꯗꯨꯗ ꯄꯨꯟꯁꯤ ꯂꯩ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯂꯝ ꯑꯗꯨꯗꯁꯨ ꯅꯪꯒꯤ ꯁꯤꯡꯂꯤꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗꯤ ꯉꯁꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯇꯩꯁꯤꯡꯅ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯒꯗꯤ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯄꯨꯟꯁꯤ ꯑꯗꯨ ꯆꯦꯟꯊꯣꯛꯄ ꯉꯝꯂꯣꯏ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯉꯥꯛꯎ ꯃꯔꯝꯗꯤ ꯊꯃꯣꯏꯗ ꯆꯨꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯣꯏ ꯉꯁꯤ ꯑꯌꯨꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯌꯥꯖꯅꯤꯡꯕ ꯊꯃꯣꯏꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯅꯤꯡꯉꯤ ꯌꯥꯖꯅꯤꯡꯕ ꯊꯃꯣꯏꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤ ꯈꯣꯡꯁꯥꯟꯕꯒꯤ 25ꯗ ꯌꯦꯡꯁꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯑꯣꯐꯔꯤꯡ ꯂꯧ ꯊꯃꯣꯏꯗꯒꯤ ꯌꯥꯅꯤꯡꯅ ꯄꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯣꯐꯔꯤꯡ ꯂꯧ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡꯅ ꯄꯨꯅꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯊꯩ ꯑꯗꯨꯒ ꯃꯈꯣꯏ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯅꯁꯪ ꯁꯥꯗꯨꯅ ꯃꯗꯨꯗ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯝꯕꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯄꯨ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ ꯑꯣꯐꯔꯤꯡꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯤꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯍꯦꯛꯇ ꯐꯪꯕ ꯃꯇꯝꯗ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯨꯠ ꯇꯤꯡꯊꯣꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯇꯩ ꯄꯨꯟꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏ ꯂꯝꯆꯠ ꯑꯁꯦ ꯃꯗꯨꯗꯅ ꯍꯦꯟꯅ ꯇꯥꯛꯏ ꯉꯁꯤ ꯑꯩꯈꯣꯏ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯌꯥꯅꯤꯡꯅ ꯃꯉꯣꯟꯗ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛꯇ ꯄꯨꯟꯁꯤ ꯆꯦꯟꯁꯤꯜꯂꯤ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯑꯩ ꯏꯁꯥꯅ ꯃꯁꯤ ꯇꯝꯖꯔꯕꯅꯤ ꯑꯄꯤꯕ ꯑꯃ ꯑꯣꯏꯕ ꯑꯣꯐꯔꯤꯡꯒꯤ ꯃꯇꯝ ꯈꯛꯇꯗ ꯅꯠꯇꯗꯨꯅ ꯊꯑꯣꯏꯅ ꯄꯤꯕ ꯌꯥꯕ ꯊꯤꯖꯗꯨꯅ ꯇꯝꯖꯔꯕꯅꯤ ꯄꯤꯅꯅꯕ ꯂꯝꯕꯤ ꯑꯩꯅ ꯊꯤꯖꯩ ꯃꯔꯝꯗꯤ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯏꯁꯥꯒꯤꯗ ꯑꯣꯏꯅ ꯌꯦꯡꯕ ꯏꯁꯥꯒꯤꯗ ꯈꯟꯕ ꯈ꯭ꯔꯤꯁꯟ ꯅꯨꯄꯤ ꯑꯃ ꯀꯨꯏꯅ ꯍꯤꯡꯂꯛꯈ꯭ꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯖꯈꯤꯗꯦ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯪꯗꯤ ꯅꯁꯥꯒꯤꯇ ꯈꯜꯂꯤ ꯅꯁꯥꯒꯤꯇ
ꯅꯪꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ, ꯅꯪꯒꯤ ꯑꯗꯨꯒꯤ, ꯅꯪꯒꯤ ꯑꯗꯥꯒꯤ, ꯅꯪꯒꯤ ꯉꯥꯛꯇ ꯈꯜꯂꯦ꯫ ꯑꯗꯨꯒ ꯏꯁꯥꯒꯤꯇ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯊꯃꯣꯏꯗꯒꯤ ꯌꯥꯅꯤꯡꯅ ꯄꯤꯕ ꯑꯃꯗꯤ ꯄꯤꯅꯅꯕꯒꯤ ꯊꯃꯣꯏ ꯑꯃ ꯂꯩꯕ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯧꯔꯒꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯍꯞꯇꯥ ꯑꯃꯗ ꯂꯤꯁꯤꯡ ꯂꯩ꯫ ꯉꯁꯤ ꯑꯌꯨꯛ ꯃꯤ 2ꯗ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯐꯪꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ꯫ ꯑꯩꯒꯤ ꯑꯁꯦ ꯆꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯂꯤꯕ ꯑꯁꯦ ꯑꯩꯍꯥꯛ ꯆꯍꯤ ꯀꯌꯥ ꯑꯃ ꯏꯁꯥꯒꯤꯇ ꯈꯟꯗꯨꯅ ꯍꯤꯡꯂꯛꯂꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕ ꯑꯁꯤꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯕꯣꯔ ꯑꯣꯏꯅꯅꯕ ꯍꯤꯡꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯗ ꯕꯣꯔ ꯑꯣꯏꯕ ꯑꯗꯨꯈꯛ ꯅꯠꯇꯗꯨꯅ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯕꯣꯔ ꯑꯃ ꯑꯣꯏꯖꯔꯦ꯫ ꯑꯦꯃꯦꯟ꯫ ꯑꯗꯨꯒ ꯑꯩ ꯑꯔꯣꯟꯕ ꯑꯃ ꯍꯥꯏꯖꯒꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯈꯩꯗꯤ ꯅꯣꯡꯃꯗ ꯅꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯄꯤꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯇꯥꯕꯤꯔꯤꯀꯣ ꯃꯌꯥꯝ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯍꯦꯟꯒꯠꯄ ꯄꯥꯝꯕꯤꯕꯒꯦ? ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯗ ꯅꯍꯥꯛ ꯀꯌꯥꯝꯅ ꯄꯤꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯉꯨ꯫ ꯄꯩꯁꯥ ꯑꯗꯨꯝ ꯑꯣꯏꯗ꯭ꯔꯕꯁꯨ ꯌꯥꯏ, ꯃꯗꯣ ꯊꯥꯒꯠ ꯋꯥꯍꯩ ꯑꯣꯏꯕꯁꯨ ꯌꯥꯏ, ꯃꯇꯦꯡ ꯑꯣꯏꯕꯁꯨ ꯌꯥꯏ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯃꯣꯃꯣꯟ ꯇꯧꯕꯤꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯄ꯭ꯔꯥꯔꯊꯅꯥ ꯑꯣꯏꯔꯒꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯖꯅꯤꯡꯕ ꯊꯃꯣꯏꯒꯤꯗꯤ ꯀꯝꯗꯧꯕ? ꯌꯥꯖꯅꯤꯡꯕ ꯄꯤꯕ ꯍꯥꯏꯕ ꯑꯁꯦ ꯅꯪꯉꯣꯟꯗ ꯃꯗꯨꯃꯥꯏꯅ ꯐꯥꯎꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯌꯥꯖꯅꯤꯡꯕꯒ ꯐꯥꯎꯔꯛꯄꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯖꯒꯦ꯫ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏꯒ ꯈꯦꯠꯅꯕ ꯑꯅꯤ ꯑꯁꯦ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏ, ꯃꯗꯨꯗꯤ ꯍꯛꯆꯥꯡꯅ ꯊꯋꯥꯏꯒ ꯌꯦꯛꯅꯩ, ꯑꯗꯨꯒ ꯊꯋꯥꯏꯅ ꯍꯛꯆꯥꯡꯒ ꯌꯦꯛꯅꯩ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯌꯦꯛꯅꯩ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯐꯕ ꯑꯄꯥꯝꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯅꯝꯊꯒꯅꯤ, ꯃꯔꯝꯗꯤ ꯍꯛꯆꯥꯡꯒꯤ ꯃꯆꯠ ꯑꯁꯤꯗꯤ ꯃꯁꯥꯒꯤꯇ ꯈꯜꯂꯤ, ꯃꯁꯥꯒꯤꯇ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯄꯥꯎꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤ ꯍꯦꯟꯅ ꯐꯕ ꯁꯔꯨꯛ ꯑꯃ ꯂꯩꯔꯤ, ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯡꯗ ꯏꯁ꯭ꯋꯔ ꯂꯩ, ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯥꯡꯒꯜ ꯍꯥꯞꯀꯠꯂꯤ, ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯛꯄ ꯑꯗꯨꯕꯨ ꯅꯝꯊꯕ ꯉꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅꯤꯡꯂꯒꯗꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯕ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯣ ꯈꯪꯁꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯒꯗꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯏ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯗꯣ ꯏꯁ꯭ꯋꯔꯗ ꯍꯥꯏꯌꯨ꯫ ꯗꯦꯕꯤꯠꯅ ꯐꯥꯎꯕ ꯑꯗꯣ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯃꯁꯨꯡ ꯄꯥꯡꯒꯜꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯐꯥꯎꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ, ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯑꯩ ꯂꯩꯅꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯐꯥꯎꯕ ꯑꯗꯣ ꯑꯩꯅ ꯇꯧꯔꯝꯂꯒꯗꯤ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯦ ꯑꯩ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯊꯣꯛꯂꯛꯂꯝꯂꯣꯏ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯅꯨꯡꯁꯤꯗꯕꯒꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯐꯥꯎꯔꯤꯕ ꯇꯧꯅꯤꯡꯕ ꯑꯗꯣ ꯅꯪ ꯇꯧꯗꯕ ꯇꯥꯏ, ꯅꯪꯒꯤ ꯅꯊꯧ ꯑꯗꯣ ꯇꯧꯕ ꯇꯥꯏ, ꯅꯪꯒꯤ ꯋꯥ ꯑꯗꯨ ꯉꯥꯛꯄ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯅꯪꯅ ꯈꯪꯕ ꯑꯗꯣ ꯅꯪ ꯇꯧꯕ ꯇꯥꯏ, ꯑꯗꯨꯒ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯅꯤꯡꯂꯛꯄ ꯐꯥꯎꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯆꯨꯝꯕ ꯑꯣꯏꯅ ꯇꯧꯔꯒꯗꯤ ꯅꯍꯥꯛ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯑꯩ ꯃꯁꯦ ꯃꯌꯥꯝꯗ ꯇꯥꯍꯟꯖꯅꯤꯡꯉꯤ ꯌꯥꯝꯅ꯫ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯆꯨꯝꯕ ꯑꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛ ꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯕꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯃꯗꯨꯅꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯔꯤꯕ ꯑꯁꯦ꯫ ꯃꯗꯨꯅꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯔꯤꯕ ꯑꯁꯦ꯫ ꯃꯁꯤꯗꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯂꯩꯕ, ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯅꯪꯕꯨ ꯂꯩꯍꯟꯗꯕ ꯑꯗꯨꯅꯤ꯫ ꯅꯪ ꯅꯁꯥꯒꯤ ꯋꯥꯈꯜꯅ ꯅꯪ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯕ ꯑꯁꯤꯅꯤ꯫ ꯅꯪ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜ ꯑꯗꯣ ꯁꯦꯝꯒꯠꯄ ꯇꯥꯏ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯖꯅꯤꯡꯕꯒꯨꯝꯅ ꯐꯥꯎꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯌꯥꯖꯅꯤꯡꯕ ꯑꯣꯏꯍꯟꯕꯤꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯇꯥꯏ꯫ ꯅꯪꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯍꯧ,
ꯀꯔꯝꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯇꯝꯃꯨ ꯑꯗꯨꯒ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯤꯒꯤꯗꯃꯛ ꯍꯤꯡꯕ ꯇꯝꯃꯨ꯫ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 8:3 ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯤꯡꯕ ꯑꯗꯨꯗꯒꯤ ꯄꯤꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯑꯃ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯣ ꯇꯨꯡ ꯏꯟꯗꯦ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯣꯏꯁꯀꯤ ꯄꯥꯔꯥꯁꯤꯡ ꯑꯁꯤꯗꯒꯤ ꯕꯣꯔ ꯌꯥꯝꯅ ꯐꯪꯂꯦ꯫ ꯑꯩ ꯃꯉꯣꯟꯗ ꯑꯣꯐꯔꯤꯡ ꯑꯃ ꯊꯥꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯉꯥꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯅ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯃꯗꯣ ꯇꯧꯗꯕ ꯈꯛꯇꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯕ ꯍꯧꯕ ꯇꯥꯏ꯫ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯅꯣꯡꯃ ꯑꯩ ꯊꯕꯛ 2 ꯈꯛ ꯆꯠꯆꯔꯨꯏ, ꯃꯗꯨ ꯄꯨꯡ 2 ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯗꯨ ꯇꯧꯕ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯑꯣꯏꯗꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ, ꯃꯗꯨꯗ ꯀꯔꯤꯁꯨ ꯁꯣꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯅ ꯏꯁ꯭ꯋꯔ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯎꯅꯕ ꯆꯠꯍꯟꯅꯤꯡꯕ ꯃꯤ ꯑꯃ ꯎꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩ ꯍꯪꯂꯝꯗ꯭ꯔꯕꯁꯨ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯅ ꯈꯟꯈꯤ, ꯑꯩ ꯃꯗꯨ ꯇꯧꯅꯤꯡꯗꯦ, ꯑꯩ ꯃꯗꯨ ꯇꯧꯅꯤꯡꯗ꯭ꯔꯦ, ꯑꯩ ꯃꯗꯨ ꯇꯧꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯇꯧꯒꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯈꯤꯕꯅꯤ, ꯑꯩꯅ ꯃꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯗꯦꯕꯤꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯐꯥꯎꯗꯕ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯍꯥꯏꯕ ꯑꯁꯦ ꯅꯈꯣꯏ ꯀꯅꯥ ꯌꯥꯅꯤꯡꯕꯒꯦ? ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ, ꯑꯩ ꯇꯧꯒꯅꯤ꯫ ꯐꯔꯦ, ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 8:3 ꯃꯤ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯤꯅꯕ ꯂꯦꯞꯈ꯭ꯔꯕ ꯑꯗꯣ ꯄꯤꯒꯗꯕꯅꯤ, ꯄꯥꯝꯃꯨꯗꯨꯅ ꯅꯠꯇ꯭ꯔꯒ ꯇꯉꯥꯏꯐꯗꯕ ꯃꯑꯣꯡꯗ ꯄꯤꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯍꯔꯥꯎꯅ ꯄꯤꯕ ꯃꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯁꯥꯎꯅ ꯂꯧꯊꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯗꯨꯗ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯝꯖꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯨꯔꯨꯝ ꯁꯣꯟꯕ ꯊꯃꯣꯏ ꯑꯃꯗꯤ ꯐꯨꯟꯖꯤꯟꯕ ꯁꯤꯡꯂꯤ ꯈꯔꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯒꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯊꯋꯥꯏꯗ ꯊꯝꯍꯟꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯒꯗꯤ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯌꯥꯝꯅ ꯂꯩ꯫ ꯁꯥꯎꯅ ꯄꯤꯕ ꯃꯤꯑꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩ꯫ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯅ ꯑꯩ ꯏꯁꯥ ꯏꯊꯟꯇꯕꯨ ꯁꯣꯛꯍꯟꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯃꯣꯏꯅ ꯌꯥꯅꯤꯡꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯝ ꯁꯦꯡꯗꯣꯛꯄ ꯇꯥꯏ, ꯑꯩ ꯗꯨꯀꯥꯟꯗ ꯆꯠꯄ ꯇꯥꯏ, ꯑꯩ ꯆꯔꯆꯇ ꯆꯠꯄ ꯇꯥꯏ, ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯇꯥꯏ ꯍꯥꯏꯕ ꯑꯁꯦ ꯇꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯃꯄꯩ ꯑꯣꯏꯅ ꯁꯨꯝ ꯄꯩꯈꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯕ ꯈꯔ ꯇꯧꯅꯅꯕ ꯁꯥꯐꯨ ꯄꯤꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯛꯀꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯤ, ꯑꯩ ꯌꯨꯝ ꯁꯦꯡꯗꯣꯛꯀꯅꯤ, ꯕꯤꯜ ꯊꯤꯗꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯇꯝꯖꯈ꯭ꯔꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯄꯥꯝꯕ ꯈꯟꯅꯅꯕꯒꯤ ꯑꯄꯥꯝꯕ ꯄꯤꯕꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯕ ꯗꯥꯌꯤꯇ꯭ꯌꯅꯤ꯫ ꯑꯄꯥꯝꯕ ꯈꯟꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯍꯥꯛꯅ ꯌꯥꯝꯅ ꯐꯠꯇꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯗꯨꯒꯤ ꯐꯣꯜ ꯐꯪꯕ ꯋꯥꯔꯦꯞ ꯅꯍꯥꯛꯅ ꯂꯧꯏ꯫ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯃꯇꯝꯗ ꯃꯗꯨ ꯄꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯉꯁꯤ
ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯑꯗꯣ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ ꯑꯩ ꯇꯧꯒꯅꯤ ꯑꯩ ꯏꯁ꯭ꯋꯔꯒ ꯌꯥꯅꯗꯨꯅ ꯂꯩ ꯑꯩꯉꯣꯟꯗ ꯐꯥꯎꯒꯦꯔꯥ ꯐꯥꯎꯔꯣꯏꯔꯥ ꯈꯟꯒꯦꯔꯥ ꯈꯜꯂꯣꯏꯔꯥ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯑꯩ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯄꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯩꯈꯣꯏꯗ ꯐꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯍꯜꯂꯤ ꯑꯩꯈꯣꯏ ꯃꯗꯨ ꯇꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯊꯧꯒꯠꯆꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯇꯥꯡꯗꯗꯤ ꯀꯝꯗꯧꯕ ꯑꯁꯤꯕ ꯃꯤꯅ ꯁꯦꯕꯥ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯦꯃꯦꯟ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯁꯤꯕ ꯑꯗꯨꯅ ꯑꯁꯤꯕ ꯑꯗꯣ ꯑꯁꯤꯕ ꯐꯨꯝꯍꯜꯂꯨ ꯅꯪꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯑꯩꯈꯣꯏ ꯃꯣꯡꯐꯝꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯂꯧꯊꯣꯛꯄ ꯃꯇꯝꯅꯤ ꯑꯦꯃꯦꯟ ꯖꯤꯁꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯑꯁꯨꯝꯅ ꯂꯩꯒꯦ ꯃꯤꯅꯤꯠ 20 ꯊꯦꯡꯊꯅ ꯂꯥꯛꯏ ꯍꯥꯏꯕ ꯑꯁꯦ ꯇꯣꯛꯀꯗꯕꯅꯤ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝꯅ ꯆꯔꯆꯇ ꯐꯝꯂꯒ ꯂꯩꯕ ꯐꯝꯐꯝ ꯊꯤꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯀꯥꯏꯕ ꯄꯤ ꯃꯤ ꯃꯌꯥꯝꯅ ꯑꯣꯜꯇꯔ ꯀꯣꯜꯒꯤ ꯊꯣꯛꯂꯛꯅꯔꯛꯄꯗ ꯅꯪꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯧꯒꯠꯆꯕ ꯗꯔꯀꯥꯔ ꯂꯩ ꯅꯁꯥꯕꯨ ꯊꯧꯒꯠꯆꯧ ꯅꯁꯥ ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯖꯧ ꯅꯁꯥ ꯅꯊꯟꯇ ꯈꯨꯄꯥꯛꯅ ꯈꯔ ꯊꯥꯖꯧꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯖꯧ ꯔꯣꯃꯤꯌꯥ 12:13 ꯊꯕꯛꯇ ꯇꯟꯒꯅꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯧ ꯏꯕꯨꯡꯉꯣꯕꯨ ꯊꯧꯒꯟꯖꯧ ꯑꯅꯤꯁꯨꯕ ꯇꯤꯃꯣꯊꯤꯒꯤ 1:3 ꯌꯦꯡꯁꯤ ꯇꯤꯃꯣꯊꯤ ꯁꯃꯁ꯭ꯌꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯈ꯭ꯔꯤꯁꯟ ꯀꯌꯥ ꯑꯃ ꯑꯣꯠ ꯅꯩꯕ ꯇꯧꯔꯛꯂꯝꯃꯤ ꯄꯣꯜꯕꯨꯁꯨ ꯅꯨꯡꯇꯤꯒꯤ ꯊꯤꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯇꯤꯃꯣꯊꯤꯒꯤ ꯆꯥꯛꯂꯝꯕ ꯃꯩ ꯑꯗꯣ ꯃꯨꯠꯀꯗꯧꯔꯝꯃꯤ ꯑꯗꯨꯅ ꯄꯣꯜꯅ ꯇꯤꯃꯣꯊꯤꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ ꯑꯩꯕꯨ ꯑꯩꯅ ꯈꯨꯠ ꯊꯝꯕꯤꯕꯒꯤ ꯃꯄꯥꯟꯅ ꯅꯉꯣꯟꯗ ꯂꯩꯕ ꯏꯁ꯭ꯋꯔꯒꯤ ꯈꯨꯗꯣꯜ ꯑꯗꯣ ꯆꯥꯎꯈꯠꯍꯟꯅꯅꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯅꯈꯣꯏꯅ ꯑꯍꯥꯟꯕ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯀꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯣ ꯑꯍꯥꯟꯕ ꯐꯪꯕ ꯃꯇꯝꯗ ꯀꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯣ ꯑꯗꯨꯝ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯏꯊꯟꯇ ꯊꯧꯒꯠꯆꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯆꯍꯤ 6-7ꯀꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯕ ꯑꯁꯦ ꯅꯍꯥꯛ ꯉꯛꯅꯅꯕ ꯍꯤꯡꯉꯨ ꯅꯍꯥꯛ ꯉꯛꯆꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯉꯛꯂꯝꯕ ꯑꯩꯈꯣꯏꯗ ꯏꯆꯝ ꯆꯝꯅ ꯂꯧꯔꯛꯏ ꯃꯔꯝꯗꯤ ꯃꯗꯣ ꯑꯩꯈꯣꯏꯗ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯦ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯦ ꯄꯨꯔꯥ ꯉꯛꯈꯤ ꯑꯩꯁꯦ ꯁꯤꯔꯒ ꯁ꯭ꯋꯔꯒꯗ ꯆꯠꯂꯕꯒꯨꯝ ꯐꯥꯎꯖꯈꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯆꯔꯆ ꯁꯔꯚꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯣ ꯍꯔꯥꯎꯅꯈꯤ ꯃꯈꯣꯏ ꯀꯞꯅꯤꯡꯕ ꯑꯃꯠꯇ ꯃꯥꯟꯈꯤꯗꯦ ꯃ꯭ꯌꯨꯖꯤꯛ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯦꯛꯁꯟꯒ ꯌꯥꯎꯏ ꯑꯩ ꯃꯗꯨꯗ ꯍꯔꯥꯎꯈꯤ ꯉꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯁꯦ ꯑꯩ ꯂꯤꯁꯤꯡ ꯌꯥꯎꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒꯗꯤ ꯃꯤꯇꯤꯡ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯕ ꯍꯥꯏꯅ ꯂꯥꯏꯅ ꯈꯟꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯑꯋꯥꯡꯕ ꯗꯣꯂꯥꯟ ꯃꯊꯛꯇ ꯁꯒꯥꯏꯗ ꯐꯝꯂꯒ ꯊꯣꯡꯅꯥꯎ ꯃꯆꯨ ꯁꯪꯂꯝꯕ ꯑꯃ ꯎꯈꯤ ꯑꯩꯅ ꯍꯥꯏꯈꯤ ꯃꯌꯥꯝ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯐꯪꯕ ꯑꯁꯦ ꯑꯩ ꯍꯔꯥꯎꯖꯩ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯦ ꯑꯩ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯁꯧ ꯂꯥꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯂꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯤ ꯀꯌꯥꯅ ꯉꯁꯤ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯛꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯏꯁ꯭ꯋꯔ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯦ ꯑꯩꯈꯣꯏ ꯉꯛꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯅꯣꯔꯣꯛꯇ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯛꯇꯨꯅ ꯂꯩꯖꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯣꯔꯣꯛ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯛꯆꯕ ꯉꯝꯒꯗ꯭ꯔꯥ ꯃꯁꯤꯗꯤ ꯀꯝꯗꯧꯕ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕ ꯃꯐꯝꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯁꯥ ꯄꯤꯕꯤ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯉꯥꯛꯁꯦꯟꯕꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯤꯅꯕꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯩ ꯉꯛꯆꯩ
ꯃꯍꯥꯛꯅ ꯃꯤ ꯑꯃ ꯍꯦꯛꯇ ꯈꯜꯂꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩ ꯑꯣꯏꯅ ꯇꯧꯍꯟꯕꯤꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯔꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯧꯒꯠꯆꯧ, ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯧꯒꯠꯆꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯦꯜꯍꯟꯅꯕ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯁꯨ ꯃꯁꯤ ꯈꯔꯗꯤ ꯉꯛꯄ ꯌꯥꯏ꯫ ꯐꯣꯡꯗꯣꯛꯄꯤꯕ 3:18 ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯆꯩ ꯑꯃꯁꯨꯡ ꯋꯥꯔꯛꯏ, ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ꯫ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯅ ꯆꯨꯝꯊꯣꯛꯄꯤꯔꯦ, ꯋꯥꯔꯛꯄꯤꯔꯦ ꯍꯥꯏꯅ ꯅꯨꯡꯗ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃ ꯐꯥꯎꯅꯔꯤ ꯍꯥꯏꯕ ꯑꯗꯣ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯄꯪꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯗꯨ ꯈꯪꯗꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯑꯁꯣꯏꯕ ꯇꯧꯕ ꯃꯇꯝꯗ ꯃꯗꯨ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯍꯤꯡꯂꯦ, ꯑꯩꯈꯣꯏ ꯃꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯈꯪꯖꯕ ꯑꯗꯣ ꯏꯔꯥꯜ ꯁꯤꯖꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯃꯔꯥꯜ ꯄꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯈꯪꯍꯟꯕꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯈꯪꯍꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯍꯔꯥꯎꯖꯒꯗꯕꯅꯤ, ꯋꯥꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯪꯍꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯐꯕ ꯄꯥꯎ ꯑꯣꯏꯅ ꯂꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯩ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯑꯍꯥꯟꯕ ꯄꯥꯎ ꯑꯗꯨꯗꯤ ꯑꯩ ꯏꯁ꯭ꯋꯔꯗ ꯍꯤꯡꯂꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯤ, ꯑꯩ ꯌꯦꯡꯁꯤꯟꯕꯤꯔꯤ, ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯖꯣꯏꯁ, ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕꯗ ꯇꯥꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤ꯫ ꯃꯌꯥꯝ ꯃꯁꯤꯗ ꯈꯦꯠꯅꯕ ꯑꯁꯤ ꯎꯕ ꯉꯝꯕꯤꯕ꯭ꯔꯥ? ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗ, ꯑꯣ ꯅꯨꯡꯉꯥꯏꯔꯦꯔꯥ, ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯑꯃ ꯁꯣꯏꯔꯦ, ꯃꯗꯨ ꯑꯩ ꯎꯖꯔꯦ, ꯍꯦꯂꯦꯂꯨꯌꯥ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯑꯩ ꯃꯗꯨꯕꯨ ꯎꯗꯕ ꯇꯧꯗ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯥꯜ ꯊꯩꯖꯤꯟꯗꯨꯅ ꯂꯩꯈꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯎꯈꯤꯗꯦ꯫ ꯑꯣ ꯏꯁ꯭ꯋꯔ, ꯅꯪꯅ ꯗꯦꯕꯄꯨ ꯍꯣꯡꯍꯟꯕꯤꯌꯨ, ꯏꯁ꯭ꯋꯔ ꯅꯪꯅ ꯗꯦꯕꯄꯨ ꯍꯣꯡꯍꯟꯕꯤꯌꯨ꯫ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯗꯦꯕ ꯅꯠꯇꯦ ꯁꯣꯏꯔꯤꯕ ꯑꯁꯦ ꯍꯥꯏꯔꯛꯄꯗ ꯑꯩ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯂꯩꯔꯤꯗꯤ ꯃꯍꯥꯛꯀ ꯑꯩꯒꯗꯅꯤ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯕ ꯑꯗꯣ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯃꯤꯠ 5ꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯈꯤ꯫ ꯑꯩ ꯅꯨꯃꯤꯠ 5ꯅꯤ ꯀꯞꯈꯤ, ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃꯒꯤ ꯑꯍꯧꯕꯅꯤ꯫ ꯅꯪꯅ ꯎꯗꯕ ꯑꯃꯗ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯧꯒꯠꯆꯧ, ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯧꯒꯠꯆꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯦꯜꯍꯟꯅꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯆꯩ ꯑꯃꯁꯨꯡ ꯋꯥꯔꯛꯏ, ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ꯫ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯅ ꯆꯨꯝꯊꯣꯛꯄꯤꯔꯦ, ꯋꯥꯔꯛꯄꯤꯔꯦ ꯍꯥꯏꯅ ꯅꯨꯡꯗ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃ ꯐꯥꯎꯅꯔꯤ ꯍꯥꯏꯕ ꯑꯗꯣ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯄꯪꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯗꯨ ꯈꯪꯗꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯑꯁꯣꯏꯕ ꯇꯧꯕꯃꯇꯝꯗꯃꯗු ꯑꯁꯣꯏꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯍꯤꯡꯂꯦ, ꯑꯩꯈꯣꯏ ꯃꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯈꯪꯖꯕ ꯑꯗꯣ ꯏꯔꯥꯜ ꯁꯤꯖꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯃꯔꯥꯜ ꯄꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯈꯪꯍꯟꯕꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯈꯪꯍꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯍꯔꯥꯎꯖꯒꯗꯕꯅꯤ, ꯋꯥꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯗ ꯍꯤꯡꯂꯤ, ꯅꯍꯥꯛ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯂꯩꯅꯕ ꯃꯔꯤꯗ ꯆꯥꯎꯈꯠꯅꯤꯡꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯊꯃꯣꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ ꯄꯥꯝꯂꯒꯗꯤ, ꯑꯗꯨꯒ ꯅꯪꯒꯤ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯂꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯃꯅꯤ꯫ ꯅꯪꯉꯣꯟꯗ ꯌꯥꯖꯕꯒꯤ ꯊꯃꯣꯏ ꯑꯃ ꯂꯩꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯗꯤ ꯌꯥꯝꯅ ꯂꯦꯝꯃꯤ, ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯅꯝꯐꯨ ꯁꯨꯛꯇꯧ ꯇꯧꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯅꯪꯕꯨ ꯍꯣꯡꯍꯟꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ ꯁꯣꯏꯔꯦ ꯍꯥꯏꯅ ꯈꯪꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯌꯦꯡꯕ ꯍꯧꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯗꯨꯗ ꯅꯍꯥꯛꯅ
ꯏꯁ꯭ꯋꯔꯅ ꯁꯣꯏꯔꯦ ꯍꯥꯏꯅ ꯈꯪꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯈꯪꯕ ꯍꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯅꯍꯥꯛꯅ ꯍꯔꯥꯎꯖꯒꯗꯕꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯄꯥꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯐꯥꯎꯒꯗꯕꯅꯤ ꯈꯪꯅꯕ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯏꯁ꯭ꯋꯔꯗꯒꯤꯅꯤ ꯃꯗꯨ ꯅꯪꯕꯨ ꯑꯋꯥꯕꯗꯒꯤ ꯊꯥꯡꯒꯠꯀꯅꯤ ꯅꯔꯥ ꯂꯩꯍꯟꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯂꯥꯏꯐꯠꯇꯕꯒꯤꯅꯤ ꯃꯗꯨ ꯅꯪꯕꯨ ꯅꯝꯊꯅꯕ ꯑꯃꯁꯨꯡ ꯋꯥꯍꯟꯅꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯂꯤꯕ ꯑꯁꯦ ꯃꯉꯣꯟꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯕ ꯉꯝꯕ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯂꯦꯟꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯅꯩꯅꯗ꯭ꯔꯒꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛꯀ ꯂꯩꯅꯕ ꯃꯔꯤꯗ ꯆꯥꯎꯈꯠꯂꯛꯂꯣꯏ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯤꯌꯨ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯩ ꯕꯥꯏ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite